फाउंडेशन नुमित असिदा अखोई इयाबसिंग की मफमदा लेगी मतम खतम अवाब फोंदोकमिना इकाई नसिगी थौरमसिगा मरी लेना दरबदा नौतोंबी निंथौजा को कौसनजरी बेवकी मपोक मोन मरी लेना ngasi lamdam sida laibiriba alamansing silinausing kanana awana tarba relic yang da laibisingu kai kun chabagalona mapa lamda laibiriba iram dam sida gi haukiba pa cha singso iko nona ikai kunaba du ichari asung loba kuntaruk suba mola sila kuda upi upi mai kai dagi akoi 2023 May kita dagina lanjena dura lairiba relief ta awa anaya lairiba singsu awa ba da UP mai kai dagi so awa ba saru ya jari haiba suma thamjage masi khudong sa ba lauraga akoi lamdam sida lairiba akoi layang wachina athuba matamda akoi di relief ta lairiba silinaw sing mayo kai da lejadra ba sing to jumda athuba tum anjanbina ba UP mai kai dagi pongdok sage loina asugwar ba matam sida department ama leina akoi pot tang li baching ase department ni no department ni gan ni sigi to tung tarapada amuka kana gumbachina hai civil society leidradi ya dabra haina kari da we civil society tholai no hai base akoi wa khamlo di miyang gi da mo ta tonga department cha achoba role lobiriba managadi awana pa leirum dragadi ngasi civil society tholam dra basai adugo madugi tongan bada chakhi bidagi civil society sina asung bisi role ase lauri bani hai base ngasi gi la musumiyam sina khangbi hai wa khun thamjani loina na asura numit asidagi akoi kuntursu foundation de asila padagi akoi ngasi gi tangdu leitra leita dra kunai ase tangdu leita na leina na ba musu ningtamna hingna na bagi kudong sabadu pidiu hai ba wafam khai se thamjaraga yejenjari